ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯊꯥꯖꯅ ꯅꯨꯄꯥ ꯑꯃꯒꯤ ꯒꯥꯔꯤ ꯅꯥꯀꯟꯗꯨꯗ ꯇꯣꯡꯂꯒ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯏꯅꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯅ ꯃꯥꯒꯤ ꯅꯥꯀꯜꯗꯨꯗ ꯍꯥꯞꯂꯒ ꯃꯥꯅ ꯑꯣꯏꯅ ꯀꯣꯏꯄꯨ ꯄꯨꯔꯤ꯫ ꯅꯨꯄꯤꯁꯤꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯀꯤꯌꯥꯝꯕꯅ ꯋꯥꯔꯤ ꯍꯧꯔꯛꯏ꯫ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯅꯕ? ꯊꯥꯖꯁꯨ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯉꯁꯤ꯫ ꯑꯣ, ꯉꯁꯤꯒ ꯈꯪꯅꯔꯒ ꯂꯥꯞꯅ ꯎꯅꯕ ꯂꯥꯛꯄ? ꯐꯂꯝꯗ꯭ꯔꯦꯅꯦ ꯈꯠꯄꯗꯤ꯫ ꯈꯨꯝꯂꯛꯇꯦ ꯅꯨꯄꯤꯗꯣ꯫ ꯀꯩ ꯃꯤꯡ ꯀꯧꯕ? ꯂꯟꯆꯦꯟꯕ꯫ ꯐꯣꯟꯗ ꯈꯪꯅꯩꯔꯣ? ꯅꯠꯇꯦ꯫ ꯀꯃꯥꯏꯅ ꯈꯪꯅꯩꯅꯣ? ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯏꯔꯣ? ꯑꯃꯨꯛꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯁꯅꯥꯁꯥꯕꯤꯒꯤꯒ ꯍꯥꯏꯕ꯭ꯔꯣ ꯅꯨꯄꯥꯗꯨꯅ? ꯀꯩ ꯍꯥꯏꯔꯒ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯛꯏꯅꯣ? ꯍꯟꯗꯛꯃꯨꯛꯇꯤ ꯈꯨꯝꯂꯛꯏ꯫ ꯑꯗꯨ ꯈꯪꯂꯒ ꯅꯪ ꯀꯩꯗꯧꯒꯦꯒꯦ? ꯐꯣꯝꯗꯣ ꯑꯩꯁꯨ ꯄꯥꯟꯁꯤꯔ ꯇꯧꯕ꯫ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯃꯨꯛ꯫ ꯅꯨꯄꯤꯅ ꯑꯣꯐꯔ ꯌꯥꯝ ꯄꯥꯝꯂꯗꯤ ꯅꯁꯥꯁꯨ ꯑꯣꯐꯔꯗ ꯃꯥꯡꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯣꯐꯔ ꯌꯥꯝ ꯄꯥꯝꯒꯅꯨ꯫ ꯂꯩꯁꯥꯔꯤꯉꯩ ꯅꯨꯄꯥꯒꯤ ꯃꯔꯜ ꯌꯥꯝ ꯆꯥꯕꯤ ꯅꯨꯄꯤꯁꯦ ꯁꯃꯥꯖꯁꯤꯅ ꯀꯩꯅꯣꯝ ꯑꯣꯏꯅ ꯎꯅꯔꯕꯅꯤ꯫ ꯍꯣꯏ, ꯅꯪ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ, ꯑꯩ ꯈꯪꯕ ꯉꯝꯃꯤ꯫ ꯅꯪꯒꯤ ꯍꯥꯏꯕꯨ ꯅꯨꯄꯥ ꯄꯥꯝꯕꯈꯛꯅꯤ꯫ ꯊꯥꯖ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ ꯀꯤꯌꯥꯝꯕꯅ꯫ ꯑꯁ, ꯁ꯭ꯋꯥꯏ ꯂꯥꯎꯏ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯣ꯫ ꯅꯨꯄꯤꯗꯨꯅ ꯂꯩꯊꯣꯛꯈꯤꯕꯒ ꯀꯤꯌꯥꯝꯕꯅ ꯀꯃꯥꯏ ꯈꯪꯅꯔꯤꯅꯣꯕ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯞꯅ ꯎꯅꯕ ꯂꯥꯛꯏꯁꯦ? ꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯀꯤꯌꯥꯝꯕꯁꯨ ꯋꯥ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯍꯜ ꯃꯁꯦꯟ ꯍꯥꯏꯅꯕꯅꯤ, ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯨ ꯂꯣꯏꯅꯔꯦ, ꯃꯇꯝ ꯂꯦꯞꯄꯩ꯫ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ꯫ ꯀꯩꯅꯣ, ꯁꯦꯡꯉꯕꯣ? ꯊꯥꯖ ꯅꯨꯄꯥꯗꯨꯗ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯤꯌꯥꯝꯕꯅ ꯑꯁ, ꯁꯤꯗꯤ ꯌꯥꯔꯔꯣꯏꯗ꯫ ꯅꯨꯄꯤ, ꯏꯍꯦ ꯊꯥꯖ, ꯀꯥꯟꯗꯦ, ꯆꯦꯜꯂꯁꯤ꯫ ꯀꯔꯤ? ꯑꯁ, ꯆꯦꯜꯂꯁꯦꯕ꯫ ꯑꯩꯅꯦ ꯅꯪꯒ ꯀꯥꯏꯅꯕꯒ ꯉꯝꯃꯔꯣꯏꯀꯣ꯫ ꯀꯥꯟꯗꯦ ꯅꯨꯄꯤ, ꯉꯁꯤꯃꯛ ꯆꯦꯜꯂꯁꯤ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯅꯨꯄꯤꯒ ꯀꯣꯏꯗꯈꯩꯅ ꯉꯥꯏꯔꯤ, ꯑꯗꯨꯒ ꯅꯪꯅ ꯂꯣꯟꯅ ꯂꯨꯍꯣꯡꯗꯦ ꯇꯧꯔꯝꯕ꯫ ꯌꯥꯔꯣꯏꯀꯣ, ꯃꯗꯨ ꯌꯥꯔꯣꯏ ꯅꯨꯄꯤ꯫ ꯃꯣꯕꯥꯏꯜ ꯄꯨꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯏ꯫ ꯁꯣꯝꯗ ꯃꯤꯠꯁꯅꯥꯁꯨ ꯃꯤꯔꯣꯟꯕꯒꯤ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯇꯧꯏ꯫ ꯑꯗꯨ ꯄꯥꯝꯃꯤ ꯄꯥꯝꯗꯦ, ꯑꯁꯤ ꯆꯥꯅꯤꯡꯉꯤ ꯆꯥꯅꯤꯡꯗꯦ ꯌꯥꯝꯅ ꯇꯧꯕ ꯃꯇꯥꯡꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯂꯦꯝꯕꯅ ꯃꯤꯠꯁꯅꯥ, ꯀꯞꯀꯅꯣꯃꯤ ꯅꯪꯕꯣ, ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯒ꯭ꯌꯥꯟꯒ ꯇꯥꯗꯦꯍꯦ꯫ ꯃꯤꯠꯁꯅꯥ ꯀꯞꯂꯤ ꯀꯞꯂꯤ꯫ ꯌꯥꯔꯦ, ꯅꯪ ꯈꯪꯉꯕ ꯅꯨꯄꯥꯅꯤ, ꯑꯩꯒꯤ ꯋꯥꯁꯨ ꯇꯥꯕꯤꯗꯦ꯫ ꯑꯩꯃ, ꯑꯩ ꯅꯪꯒꯤ ꯋꯥ ꯇꯥꯔꯤꯁꯤꯗꯤ꯫ ꯑꯩꯅ ꯆꯥꯅꯤꯡꯕ ꯄꯣꯠꯁꯨ ꯂꯩꯔꯛꯇꯦ꯫ ꯑꯗꯨ ꯅꯪꯅ ꯍꯥꯏꯗꯅ ꯑꯩꯕꯨ ꯀꯔꯤ ꯂꯩꯔꯛꯇꯣꯏꯅꯣ? ꯌꯦꯡꯉꯣ, ꯅꯪꯒꯤꯅꯦ ꯍꯥꯏꯗꯅ ꯂꯩꯔꯛꯏꯕ ꯃꯣꯃꯣꯁꯤ ꯐꯥꯎꯕ ꯆꯥꯅꯤꯡꯗꯦꯅ ꯆꯥꯗꯦ, ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠ ꯂꯩꯔꯛꯇꯦꯅ ꯁꯥꯎꯏ꯫ ꯅꯪꯅ ꯆꯥꯅꯤꯡꯕꯗꯨꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ꯫ ꯅꯪ ꯑꯩꯒꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠ ꯐꯥꯎꯕ ꯈꯪꯕ ꯉꯝꯗꯕ? ꯅꯁꯛꯇꯨ ꯎꯠꯂꯛꯀꯅꯨ, ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯅꯪ꯫ ꯀꯥꯗ ꯆꯪꯈ꯭ꯔꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ꯫ ꯂꯦꯝꯕꯁꯨ ꯇꯥꯟꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯍꯧꯗ꯭ꯔꯦ꯫ ꯇꯥꯂꯛ ꯑꯗꯨꯗ ꯀꯤꯌꯥꯝꯕꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯍꯜꯂꯣ, ꯂꯦꯝꯕ꯫ ꯀꯩꯅꯣ? ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯤ, ꯅꯨꯄꯤ ꯊꯦꯐꯝ ꯑꯝꯇ ꯄꯤꯌꯨ, ꯅꯣꯏ ꯅꯄꯥꯒꯤ ꯃꯌꯨꯝꯗ꯫ ꯍꯥꯏꯔꯒ ꯀꯣꯜ ꯀꯛꯈꯤ ꯀꯤꯌꯥꯝꯕ ꯁꯣꯝꯗ꯫ ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤꯅꯦ꯫ ꯃꯇꯝ ꯁꯥꯡꯅ ꯂꯣꯠꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯊꯦꯡꯅꯔꯔꯦ, ꯎꯅꯔꯔꯦ ꯃꯤꯀꯨꯞ ꯑꯃꯗ꯫ ꯆꯤꯡꯂꯦꯝꯕ ꯍꯤꯌꯥꯏ ꯉꯥꯟꯕꯤꯕꯨ ꯎꯕꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯍꯤꯌꯥꯏ꯫ ꯍꯤꯌꯥꯏ ꯉꯥꯟꯕꯤ ꯏꯄꯥ ꯄꯥꯈꯠꯅ ꯇꯥꯃꯣꯆꯧ꯫ ꯍꯤꯌꯥꯏ ꯉꯥꯟꯕꯤꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯗꯨꯅ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯨꯠꯀ ꯌꯥꯎꯅ ꯂꯨꯠꯄ ꯅꯠꯇ꯭ꯔꯣ? ꯑꯩꯕꯨ ꯎꯠꯀ ꯌꯥꯎꯅ ꯅꯪꯅ ꯎꯠꯄꯅꯤ꯫ ꯇꯥꯃꯣꯆꯧ, ꯊꯥꯗꯣꯛ, ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯗꯦ꯫ ꯁꯤꯕ, ꯊꯥꯗꯣꯛ꯫ ꯊꯥꯗꯣꯏ꯫ ꯅꯪ ꯌꯥꯝꯅ ꯉꯝꯕ ꯅꯨꯄꯤꯅꯤ ꯅꯪ꯫ ꯇꯥꯃꯣꯆꯧ, ꯁꯤꯕ, ꯊꯥꯗꯣꯛꯑꯣ, ꯑꯩꯗꯣ ꯅꯥꯏꯕ, ꯁꯦ꯫ ꯌꯥꯏ, ꯉꯁꯤꯗꯤ ꯅꯪ ꯃꯔꯤ ꯇꯧꯔꯅꯨ, ꯅꯪ ꯑꯩꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯁꯤꯕ꯫ ꯇꯥꯃꯣꯆꯧ, ꯑꯗꯨꯝꯅ ꯍꯥꯏꯅꯨ, ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯂꯣꯏꯌꯦ꯫ ꯀꯩꯒꯤꯅꯣ ꯌꯥꯏ? ꯅꯪ ꯇꯥꯃꯣꯆꯧꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯈꯤꯗꯥꯏ? ꯑꯁꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯦ, ꯑꯩꯗꯤ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯇꯥꯃꯣꯆꯧ, ꯑꯩ ꯌꯥꯕ ꯉꯝꯂꯣꯏ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯌꯥꯕ ꯉꯝꯂꯣꯏꯗꯣꯏꯁꯦ? ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯌꯥꯕ ꯉꯝꯂꯣꯏꯗꯣꯏꯅꯣ? ꯇꯥꯃꯣꯆꯧ ꯌꯥꯝ ꯋꯥꯔꯤ ꯌꯥꯏ꯫ ꯇꯞꯅ ꯃꯥꯕꯨ ꯄꯥꯏꯔꯤꯕ ꯆꯤꯡꯂꯦꯝꯕꯒꯤ ꯃꯈꯨꯠ ꯁꯠꯂꯤ꯫ ꯅꯨꯡꯁꯤꯕꯗꯨꯅꯅꯤ ꯑꯩꯅ ꯂꯥꯞꯊꯣꯛꯂꯤꯕ꯫ ꯑꯩꯅ ꯂꯥꯞꯈ꯭ꯔꯒ ꯇꯥꯃꯣꯆꯧꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯈꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯁꯦ꯫ ꯅꯠꯇꯦ, ꯌꯥꯏ, ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯅꯪꯅ ꯂꯥꯞꯈ꯭ꯔꯗꯤ ꯇꯥꯃꯣꯆꯧꯗꯤ ꯑꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯅꯤ꯫ ꯃꯁꯤ ꯅꯪ ꯀꯔꯤꯒꯤ ꯈꯪꯗꯦ? ꯑꯩꯒ ꯄꯨꯟꯅ ꯂꯩꯔꯁꯨ ꯇꯥꯃꯣꯆꯧ,
ꯅꯪꯗꯤ ꯑꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯛꯀꯅꯤ ꯑꯩꯅ ꯇꯥꯃꯣꯆꯧꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯛꯈꯤꯕꯗ ꯇꯥꯃꯣꯆꯧ ꯅꯋꯥꯒꯤ ꯋꯥꯍꯧꯔꯕꯗ ꯊꯥ ꯈꯔ ꯆꯍꯤ ꯈꯔꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯇꯥꯃꯣꯆꯧꯒꯤ ꯅꯥꯛꯇ ꯆꯪꯈ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯒꯅꯤ ꯑꯩ ꯈꯪꯗꯦ ꯌꯥꯏ ꯅꯪꯅ ꯏꯐꯝꯗ ꯆꯠꯂꯤꯕ ꯄꯥꯎꯈꯣꯡꯁꯦ ꯀꯩꯅꯣ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯑꯕꯦ ꯆꯠꯂꯁꯤꯔꯥ ꯍꯣꯏ ꯇꯥꯃꯣ ꯆꯤꯡꯂꯦꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯇꯝꯗꯨꯗ ꯈꯪꯂꯁꯤ ꯇꯥꯃꯣꯆꯧ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯄ ꯑꯣꯏꯌꯨꯀꯣ ꯆꯠꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯗꯤ ꯋꯥꯈꯜ ꯃꯪꯗꯨꯅ ꯄꯥꯎꯈꯨꯝ ꯐꯪꯗꯕ ꯋꯥꯍꯪꯅ ꯌꯣꯝꯗꯨꯅ ꯂꯩꯍꯧꯔꯦ ꯃꯁꯤꯔꯥ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤꯕꯁꯤꯔꯥ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯁꯦ ꯊꯣꯏꯕꯤ ꯐꯤ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯁꯔꯞ ꯂꯩꯔꯝꯗ꯭ꯔꯦ ꯃꯃꯥꯁꯨ ꯃꯅꯤꯡꯗ ꯊꯕꯛ ꯇꯧꯔꯝꯂꯦ ꯑꯗꯨꯅ ꯃꯊꯟ ꯈꯛꯇ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯑꯦ ꯗꯨꯀꯥꯟꯗ ꯆꯪꯗꯨꯅ ꯏꯃꯥꯁꯤ ꯁꯔꯞ ꯄꯦꯀꯦꯠ 3 ꯂꯧꯒꯦ ꯍꯣꯏ ꯍꯣꯏ ꯕꯦꯝꯃ ꯉꯥꯏꯍꯥꯛ ꯉꯥꯏꯁꯤꯀꯣ ꯍꯣꯏ ꯃꯥꯁꯤ ꯅꯥꯀꯜꯗ ꯂꯦꯞꯂꯝꯃꯤ ꯃꯧ ꯑꯗꯨꯅ ꯅꯪꯕꯨ ꯏꯆꯦ ꯕꯤꯃꯣꯂꯥꯒꯤ ꯃꯃꯧꯗꯣ ꯅꯠꯇ꯭ꯔꯣ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯅꯦꯅꯦ ꯏꯁ ꯏꯟꯊꯣꯛꯅ ꯐꯖꯔꯦꯗ ꯄꯣꯠ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯕꯤꯃꯣꯂꯥꯗꯤꯅꯦ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯦ ꯃꯃꯧ ꯃꯁꯛ ꯐꯖꯕꯤ ꯂꯥꯛꯈꯤꯕꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯃꯃꯧꯒꯤ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯂꯩꯕ ꯊꯣꯛꯂꯛꯇꯣꯏꯁꯦ ꯍꯣꯇꯦꯜꯗ ꯐꯪꯉꯤ ꯃꯅꯤ ꯃꯃꯧꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯅꯨꯄꯤ ꯑꯃꯗꯨꯅ ꯍꯣꯏꯅꯦ ꯏꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦꯅꯦ ꯃꯁꯛꯁꯦ ꯑꯗꯣ ꯃꯤꯗꯤ ꯈꯔ ꯄꯤꯛꯏꯀꯣ ꯑꯇꯥꯡꯅ ꯃꯔꯣꯜ ꯑꯃ ꯃꯁꯥ ꯃꯎ ꯐꯔꯤꯕ ꯈꯪꯗꯦ ꯑꯇꯣꯝꯕꯗꯨꯒꯤ ꯃꯧ ꯂꯥꯛꯂꯒꯅ ꯀꯔꯝ ꯊꯣꯛꯀꯗꯧꯔꯤꯕ ꯅꯨꯡꯉꯥꯏꯅꯤ ꯈꯪꯉꯤ ꯕꯤꯃꯣꯂꯥꯒꯤ ꯃꯆꯥ ꯑꯅꯤꯃꯛ ꯂꯣꯏꯅ ꯃꯕꯨꯛ ꯃꯔꯥ ꯇꯞꯄꯤ ꯐꯕꯅꯤ ꯋꯥꯈꯜ ꯇꯥꯕ ꯉꯥꯛꯇ ꯈꯜꯂꯛꯀꯅꯤ ꯊꯣꯏꯕꯤꯁꯨ ꯗꯨꯀꯥꯟꯗꯒꯤ ꯊꯣꯛꯂꯛꯂꯦ ꯃꯌꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯣ ꯄꯨꯅꯦꯁꯣꯔ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯏꯆꯜꯗꯤ ꯂꯨꯍꯣꯡꯂꯦꯅ ꯇꯥꯏ ꯑꯁ꯭ꯋꯥꯏꯗꯔꯥ ꯅꯪꯉꯥꯏꯅ ꯄꯥꯜꯂꯣ ꯑꯗꯨ ꯅꯪꯗꯤ ꯁꯤꯗ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯏꯃꯥꯟꯅꯕ ꯑꯃꯒꯤꯗ ꯂꯥꯛꯑꯝꯕꯅꯤ ꯑꯣ ꯊꯣꯏꯕꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯅꯣꯡꯃ ꯐꯖꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯊꯦꯡꯅꯁꯤ ꯍꯣꯏ ꯈꯔ ꯑꯃꯨꯛ ꯂꯥꯛꯄꯒ ꯎꯔꯦ ꯂꯟꯆꯦꯟꯕꯅ ꯂꯦꯞꯂꯤꯕꯗꯣ ꯎꯁꯤꯟꯅꯗ ꯊꯩꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯇꯨꯡꯗꯒꯤ ꯑꯇꯥꯡꯒꯤ ꯒꯥꯔꯤꯅ ꯊꯧꯖꯤꯜꯂꯛꯄꯅ ꯍꯥꯟꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯐꯅꯗꯨꯝ ꯐꯔꯦ ꯈꯟꯗꯨꯅ ꯒꯥꯔꯤꯗ ꯀꯥꯈ꯭ꯔꯦ ꯁꯣꯝꯗ ꯂꯟꯆꯦꯟꯕ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯍꯣꯠꯅꯔꯨꯕꯗꯣ ꯑꯇꯥꯡꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗ ꯎꯄꯥꯏ ꯂꯩꯍꯧꯗ꯭ꯔꯦ ꯌꯨꯝꯗ ꯆꯪꯂꯛꯂꯒ ꯑꯇꯥꯡꯅ ꯊꯣꯏꯕꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯏ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯀꯅꯥ ꯅꯨꯄꯥꯗꯣ ꯊꯣꯏꯕꯤ ꯀꯤꯇꯛꯅ ꯑꯦꯛꯁ ꯁꯥꯎꯅꯤꯡꯅ ꯑꯇꯥꯡꯅ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯅꯤꯃꯛ ꯅꯪꯒꯤ ꯑꯦꯛꯁ ꯉꯥꯛꯇꯔꯣ ꯅꯠꯇꯦ ꯑꯃꯗꯨꯗꯤ ꯑꯦꯛꯁ ꯅꯠꯇꯤꯌꯦ ꯑꯗꯨꯗꯤ ꯀꯅꯥ ꯑꯇꯥꯡꯒꯤ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯇꯥꯕ ꯃꯑꯣꯡꯗꯨꯗ ꯊꯣꯏꯕꯤ ꯂꯛꯅꯅꯤꯡꯕ ꯐꯥꯎꯔꯛꯏ ꯑꯗꯨꯅ ꯃꯥꯁꯨ ꯍꯥꯏꯔꯛꯏ ꯀ꯭ꯔꯁꯅꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯑꯣ ꯅꯪꯗꯤ ꯅꯪꯒꯤ ꯀ꯭ꯔꯁꯁꯦ ꯁꯤꯗ ꯀꯧꯔꯤꯅ ꯀꯩꯒꯤ ꯑꯩꯅ ꯀꯧꯕ ꯅꯠꯇꯤꯌꯦ ꯃꯤ ꯃꯁꯥꯅ ꯂꯥꯛꯆꯕꯅꯤ ꯀꯃꯥꯏ ꯂꯥꯛꯇꯣꯏꯕ ꯌꯨꯝ ꯈꯪꯕꯁꯨ ꯅꯠꯇꯦ ꯅꯠꯇꯤꯌꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯄꯅꯤ ꯍꯥꯏꯌꯦ ꯑꯇꯥꯡ ꯁꯥꯎꯅ ꯊꯣꯏꯕꯤꯕꯨ ꯌꯦꯡꯂꯦ ꯑꯇꯥꯡꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯊꯣꯏꯕꯤꯁꯨ ꯑꯇꯥꯡꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯅꯪ ꯅꯍꯥꯟ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯑꯣꯡꯗꯣ ꯁꯤꯗꯁꯨ ꯇꯧꯕ ꯌꯥꯔꯣꯏ ꯍꯟꯗꯛꯃꯨꯛꯇꯤ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯑꯗꯨꯅ ꯊꯧꯁꯥꯗꯨꯅ ꯈꯨꯝꯃꯤ ꯌꯨꯝꯅꯦ ꯌꯨꯝ ꯈꯨꯁꯤ ꯅꯪ ꯑꯉꯥꯡꯅꯤ ꯑꯍꯜꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕꯒꯤ ꯍꯩꯅꯕꯤꯗꯣ ꯊꯥꯗꯣꯛꯑꯣ ꯏꯃꯥ ꯕꯕꯥꯒꯤ ꯆꯤꯟꯊꯛꯇꯗꯤ ꯈꯨꯝꯗꯦꯅ ꯑꯩ ꯑꯗꯨꯒ ꯀꯅꯥꯝꯇꯒꯤ ꯆꯤꯟꯊꯛꯇꯁꯨ ꯈꯨꯝꯖꯔꯛꯇ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯈꯨꯝꯃꯤꯁꯤꯅ ꯀꯔꯤ ꯊꯣꯡꯒꯥꯜꯁꯤꯗ ꯅꯪꯅ ꯊꯣꯛꯈ꯭ꯔꯒ ꯅꯪꯒꯤ ꯑꯦꯛꯁ ꯅꯪꯒꯤ ꯀ꯭ꯔꯁ ꯀꯧꯗꯨꯅ ꯎꯅꯕꯁꯦ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯃꯥꯅ ꯀꯧꯔꯒ ꯎꯅꯕꯅꯦ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯂꯦ ꯍꯅꯨꯔꯛꯄꯒꯤ ꯑꯣꯏꯕ ꯇꯥꯏꯅꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯇꯥꯡ ꯁꯥꯎꯔꯛꯏ ꯀꯔꯤ ꯅꯪꯅꯁꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯀꯔꯤꯝꯅꯩꯔꯥꯕ ꯑꯩꯈꯣꯏꯗꯤ ꯎꯁꯤꯠꯇꯕ ꯀꯔꯤꯝꯅꯕꯁꯨ ꯀꯩꯁꯨ ꯍꯩꯖꯗꯦ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯊꯦꯡꯅꯕꯅꯤ ꯍꯥꯏꯖꯈꯤꯕꯗꯣ ꯅꯪꯅ ꯀꯥꯎꯈꯤꯕꯒꯤꯅꯤ ꯈꯪꯉꯕ ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯇꯧꯗꯨꯅ ꯎꯠꯁꯤꯜꯂꯦ ꯊꯣꯏꯕꯤ ꯈꯔ ꯁꯦꯔꯤꯌꯁ ꯇꯥꯕ ꯇꯝꯃꯣ ꯑꯩꯅ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯈꯔ ꯎꯕ ꯍꯩꯌꯨ ꯅꯪ ꯑꯉꯥꯡ ꯃꯆꯥ ꯄꯤꯛꯇ ꯄꯤꯛꯏꯕꯃꯛꯇꯤ ꯅꯠꯇ꯭ꯔꯦꯗꯅ ꯊꯣꯏꯕꯤꯁꯨ ꯍꯟꯗꯛꯃꯨꯛꯇꯤ ꯈꯔ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯃꯥ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯀ꯭ꯔꯁ ꯑꯣꯏꯔꯝꯃꯁꯨ ꯍꯧꯖꯤꯛꯇꯤ ꯀꯥꯎꯈ꯭ꯔꯦ
ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯂꯨꯍꯣꯡꯉꯒ ꯂꯩꯔꯕ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯑꯗꯒꯤ ꯑꯦꯛꯁꯇꯨꯁꯨ ꯑꯩꯅ ꯀꯧꯕ ꯅꯠꯇꯦ ꯃꯁꯥꯅ ꯂꯥꯛꯆꯕꯅꯤ ꯃꯥꯅ ꯂꯥꯛꯑꯒ ꯅꯪꯉꯣꯟꯗ ꯀꯧꯔꯛꯏꯕ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏꯕꯁꯤꯅ ꯀꯩꯒꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯥ ꯃꯤꯒꯤ ꯋꯥꯈꯜꯕꯨ ꯑꯩꯅ ꯈꯪꯉꯗꯤ ꯑꯩꯗꯤ ꯂꯥꯏ ꯇꯥꯔꯦꯅꯦ ꯑꯇꯥꯡ ꯋꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯛꯇ꯭ꯔꯦ ꯍꯥꯏꯔꯨꯕ ꯋꯥꯍꯩꯒꯤ ꯄꯥꯎꯈꯨꯝ ꯊꯣꯏꯕꯤꯅ ꯁꯠ ꯄꯤꯁꯜꯂꯛꯄꯁꯤꯗ ꯃꯥ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯥꯛꯀ ꯆꯥꯅꯈꯤꯗꯦ ꯊꯣꯏꯕꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯆꯪꯂꯛꯄꯗ ꯄꯨꯡ 9:30 ꯇꯥꯔꯝꯂꯦ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯦ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯇꯣꯛꯂꯦ ꯑꯗꯨꯒ ꯅꯥꯏꯠ ꯀ꯭ꯔꯤꯝ ꯇꯩꯁꯜꯂꯕ ꯃꯇꯨꯡ ꯂꯤꯞ ꯕꯥꯝ ꯑꯃꯁꯨ ꯇꯩꯁꯤꯜꯂꯦ ꯑꯗꯨꯒ ꯌꯦꯡꯂꯛꯄꯗ ꯑꯇꯥꯡ ꯐꯃꯨꯡꯗ ꯃꯁꯥ ꯂꯣꯡꯅ ꯇꯨꯝꯗꯨꯅ ꯃꯉꯛ ꯆꯦꯞꯇꯨꯅ ꯃꯥꯕꯨ ꯁꯨꯝꯁꯨꯞꯅ ꯌꯦꯡꯂꯝꯕꯗꯨ ꯊꯣꯏꯕꯤ ꯈꯧꯇꯛ ꯆꯥꯏ ꯑꯇꯥꯡꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯣꯡꯅ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯋꯥꯗꯤ ꯉꯥꯡꯅꯗꯦ ꯑꯅꯤꯗꯣ ꯑꯇꯥꯡꯅ ꯁꯥꯎꯔꯤ ꯃꯇꯤꯛ ꯊꯣꯏꯕꯤꯅ ꯊꯧꯋꯥꯁꯥꯗ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯑꯁꯥꯎꯕ ꯑꯣꯏꯈ꯭ꯔꯦ ꯑꯍꯥꯟꯕꯗꯗꯤ ꯑꯣꯏꯅꯖꯔꯨꯕꯅꯤ ꯅꯨꯄꯥ ꯃꯥꯁꯨ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯒꯤ ꯊꯧꯁꯥꯗꯕ ꯃꯇꯧꯅ ꯑꯁꯥꯎꯕꯗ ꯑꯣꯜꯂꯛꯂꯦ ꯊꯣꯏꯕꯤꯁꯨ ꯐꯃꯨꯡ ꯆꯪꯂꯛꯂꯦ ꯑꯇꯥꯡꯗꯁꯨ ꯍꯩꯔꯞ ꯌꯦꯡꯖꯩ ꯂꯦꯡꯕꯥꯟꯗ ꯌꯥꯜꯂꯤꯕ ꯐꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯈꯖꯤꯛ ꯆꯪꯂꯛꯇꯨꯅ ꯑꯇꯥꯡꯗ ꯀꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯣꯡ ꯃꯆꯥ ꯑꯅꯤꯗꯨꯅ ꯑꯇꯥꯡꯒꯤ ꯂꯨꯝꯕꯨ ꯁꯥꯔꯤꯕ ꯈꯣꯡꯗ ꯊꯦꯡꯂꯛꯄꯗ ꯑꯇꯥꯡ ꯊꯣꯏꯕꯤꯒꯤ ꯃꯈꯣꯡꯗꯣ ꯊꯣꯛ ꯏꯟꯊꯣꯔꯛꯏ ꯊꯣꯏꯕꯤ ꯏꯪꯉꯛꯅ ꯌꯦꯡꯂꯛꯏ ꯑꯇꯥꯡ ꯋꯥ ꯉꯥꯡꯅꯤꯡꯒꯨꯝ ꯉꯥꯡꯅꯤꯡꯗꯒꯨꯝ ꯇꯧꯅ ꯇꯞꯂꯤ ꯁꯣꯜꯂꯛꯏ ꯅꯈꯣꯡꯗ ꯏꯪꯉꯤ ꯊꯦꯡꯒꯅꯨ ꯍꯩꯅꯗꯦ ꯁꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯈꯤꯗꯨꯅ ꯆꯦꯞꯂꯒ ꯇꯨꯝꯈ꯭ꯔꯦ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯑꯇꯥꯡꯕꯨ ꯌꯦꯡꯂꯝꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯑꯇꯥꯡꯒꯤ ꯄꯨꯛꯆꯦꯛ ꯋꯥꯏꯗ ꯀꯣꯜꯂꯝꯂꯤꯕꯗꯨ ꯇꯞꯅ ꯊꯥꯡꯗꯔꯛꯇꯨꯅ ꯅꯥꯀꯟ ꯑꯃꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯑꯇꯥꯡꯒ ꯅꯛꯅ ꯂꯩꯔꯝꯕ ꯃꯁꯥꯗꯨꯁꯨ ꯈꯖꯤꯛ ꯍꯟꯗꯣꯛꯇꯨꯅ ꯂꯥꯞꯇꯛꯅ ꯇꯨꯝꯈꯤꯕꯗꯨꯗ ꯑꯇꯥꯡꯁꯨ ꯈꯖꯤꯛ ꯌꯦꯡꯂꯛꯏ ꯑꯗꯨꯗꯒꯤ ꯑꯇꯥꯡ ꯊꯣꯏꯕꯤꯔꯣꯝꯗ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯑꯃꯨꯛ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯆꯦꯞꯅ ꯇꯨꯝꯂꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯆꯥꯎꯔꯕ ꯄꯥꯝꯕꯣꯝꯗ ꯃꯪꯈꯥꯡꯅ ꯍꯟꯈꯤꯗꯨꯅ ꯃꯊꯥꯗ ꯆꯤꯡꯁꯤꯜꯂꯛꯄꯗꯗꯤ ꯊꯣꯏꯕꯤ ꯃꯄꯤ ꯇꯥꯈꯤꯕꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯆꯣꯠ ꯆꯣꯠꯇꯨꯅ ꯂꯩꯔꯝꯂꯦ ꯑꯇꯥꯡꯅ ꯀꯩꯗꯧꯔꯤꯕ ꯀꯞꯄꯤꯔꯣ ꯊꯣꯏꯕꯤ ꯑꯇꯥꯡꯒꯤ ꯃꯊꯥꯗꯒꯤ ꯈꯖꯤꯛ ꯍꯟꯗꯣꯛꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯑꯇꯥꯡꯅ ꯐꯥꯈ꯭ꯔꯦ ꯊꯣꯏꯕꯤ ꯍꯟꯗꯣꯛꯈꯤꯕ ꯉꯝꯗ꯭ꯔꯦ ꯇꯞꯅ ꯈꯨꯝꯂꯛꯏ ꯀꯞꯇꯦ ꯑꯗꯨꯗꯤ ꯄꯤ ꯇꯥꯔꯤꯔꯣ ꯊꯣꯏꯕꯤꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯑꯇꯥꯡ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯄꯤ ꯇꯥꯕ ꯅꯠꯇꯦ ꯃꯤꯠꯇ ꯀꯩꯅꯣꯝ ꯆꯪꯈ꯭ꯔꯒꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩ ꯊꯥꯖꯕ ꯈꯤꯇꯪ ꯋꯥꯠꯀꯦ ꯇꯧꯏ ꯊꯣꯏꯕꯤ ꯑꯇꯥꯡꯕꯨ ꯏꯟꯊꯣꯛꯈꯤꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯦ ꯑꯗꯨꯒ ꯆꯦꯞꯅ ꯇꯨꯝꯈ꯭ꯔꯦ ꯃꯁꯥ ꯍꯟꯗꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯑꯇꯥꯡꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯀꯣꯟꯗꯨꯅ ꯊꯝꯈꯤꯕꯅ ꯑꯇꯥꯡ ꯅꯣꯛꯂꯗꯨꯅ ꯃꯁꯥ ꯈꯖꯤꯛ ꯑꯃꯨꯛꯁꯨ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯏꯕꯤꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅ ꯀꯣꯜꯂꯒ ꯏꯪꯂꯤꯕ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯑꯣꯝꯕꯤꯔꯤ ꯃꯆꯤꯜꯗꯁꯨ ꯇꯞꯅ ꯍꯥꯏꯔꯤ ꯅꯈꯨꯠ ꯅꯈꯣꯡꯁꯤꯅ ꯑꯁꯨꯛ ꯏꯪꯂꯤꯁꯤꯅ ꯎꯟ ꯃꯇꯨꯝꯒ ꯀꯣꯜꯂꯨꯕ꯭ꯔꯣ ꯍꯣꯏ ꯑꯇꯥꯡ ꯅꯣꯛꯏ ꯑꯗꯨꯗꯤ ꯑꯩꯅ ꯑꯃꯨꯛ ꯀꯣꯟꯕ ꯇꯥꯔꯦꯗꯅ ꯑꯃꯨꯛꯁꯨ ꯍꯦꯟꯅ ꯆꯦꯠꯁꯤꯜꯂꯛꯏ ꯀꯣꯜꯂꯤꯕꯗꯣ ꯊꯣꯏꯕꯤꯅ ꯆꯞꯄꯦ ꯍꯤꯡꯆꯥꯕ ꯑꯇꯥꯡ ꯅꯣꯛꯏ ꯑꯍꯣ ꯑꯩꯕꯨ ꯍꯤꯡꯆꯥꯕ ꯍꯥꯏꯕ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯍꯤꯡꯆꯥꯕ ꯑꯩꯅ ꯑꯉꯥꯡ ꯃꯆꯥ ꯂꯝꯍꯦꯟꯕꯤ ꯑꯃ ꯆꯥꯕ ꯇꯥꯔꯦꯕ ꯊꯣꯏꯕꯤꯁꯨ ꯅꯣꯛꯂꯛꯏ ꯊꯣꯏꯕꯤꯅ ꯅꯣꯛꯂꯛꯄ ꯃꯈꯣꯜꯗ ꯑꯇꯥꯡꯁꯨ ꯅꯣꯛꯆꯔꯛꯏ ꯌꯥꯔꯤꯁꯦ ꯇꯨꯝꯅꯕ ꯇꯧꯔꯣ ꯃꯇꯨꯡꯗꯗꯤ ꯇꯨꯝꯃꯝꯗꯥꯏꯗ ꯄꯤꯔꯤ ꯇꯧꯔꯒ ꯇꯨꯝꯅꯕ ꯊꯕꯛ ꯁꯤꯟꯒꯅꯨꯀꯣ ꯅꯪꯅ ꯇꯧꯍꯜꯂꯒ ꯑꯣ ꯑꯩꯅ ꯂꯥꯜꯂꯕ ꯑꯃꯨꯛꯁꯨ ꯂꯥꯟꯗ꯭ꯔꯗꯤ ꯑꯩꯅ ꯀꯣꯜꯂꯛꯑꯒ ꯅꯪꯅ ꯏꯟꯊꯣꯔꯛꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯇꯤꯛ ꯈꯔ ꯁꯥꯎꯔꯤꯗꯨꯗꯤ ꯑꯗꯨꯏꯁꯨ ꯍꯣꯏꯁꯦ ꯑꯩꯅ ꯂꯥꯟꯕꯅꯦ ꯅꯪꯅ ꯂꯥꯜꯂꯁꯨ ꯑꯩꯅ ꯂꯥꯜꯂꯤ ꯑꯩꯅ ꯆꯨꯝꯂꯁꯨ ꯑꯩꯅ ꯂꯥꯜꯂꯤ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯤ ꯄꯩꯅꯤ ꯌꯦꯡꯂꯛꯏ ꯑꯇꯥꯡꯅ ꯋꯥꯗꯣ ꯑꯃꯨꯛ ꯁꯦꯝꯗꯣꯛꯇꯨꯅ ꯍꯥꯏꯗꯤ ꯅꯪ ꯑꯩꯗꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕꯅꯤꯗ ꯇꯨꯝꯅꯕ ꯇꯧꯔꯁꯦ ꯍꯌꯦꯡ ꯇꯨꯝꯁꯤꯠ ꯐꯥꯔꯣꯏ ꯈꯔ ꯍꯥꯏꯅ ꯈꯔ ꯉꯥꯡꯅ ꯑꯍꯤꯡꯗꯨꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯇꯥꯡꯒ ꯊꯣꯏꯕꯤꯒ ꯀꯣꯏꯕ ꯑꯣꯏꯅ ꯊꯣꯛꯂꯛꯄꯅꯤ ꯕꯤꯃꯣꯂꯥꯅ ꯃꯦꯃꯥ ꯊꯣꯏꯕꯤ ꯏꯃꯥ ꯍꯩꯃꯥ ꯂꯤꯛꯇꯨꯗꯤ ꯑꯗꯨ ꯑꯣꯏꯅ ꯁꯤꯔꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯏꯃꯥꯅ ꯄꯤꯕꯗꯣ ꯍꯥꯞꯄꯨ ꯌꯥꯗ꯭ꯔꯣ ꯁꯨꯝ ꯏꯃꯥꯅ ꯄꯤꯕꯤꯕꯗ ꯄꯥꯝꯃꯨꯕꯒꯤ ꯊꯝꯕꯅꯦ ꯏꯆꯦ ꯆꯠꯂꯣ ꯑꯗꯨ ꯑꯣꯏꯅ ꯍꯥꯞꯄꯨ ꯎꯗ꯭ꯔꯤꯅꯦ ꯏꯃꯥꯅ ꯄꯤꯕꯗꯣ ꯏꯃꯧꯅ ꯁꯤꯕ ꯍꯣꯏ ꯏꯃꯥ ꯃꯅꯦꯝꯅ ꯁꯥꯕꯤꯕ ꯑꯁꯦꯡꯕ ꯒ꯭ꯔꯤꯟ ꯃꯆꯨꯒꯤ ꯅꯨꯡꯅ ꯊꯤꯟꯕ ꯂꯤꯛ ꯃꯔꯤꯗꯨ ꯁꯤꯗꯨꯅ ꯊꯣꯛꯂꯛꯏ
Bimola penjana yingjay mamang machada. To phazare ni si oidie. Wangu basu thogle. Makhoi baba imau se phazadre yengo. Wangu basu mamau bu yengduna. Phaja ibu mama. Bema nakhoi bu kadai kadai da koiruge haibano. Khangdiye baba. Bimola na. Ore ne champut ki mayan khara yenglo. Ohoi ma. Ado baba gi de. Ai ma baba gi su leirake hairi bro. Nga do ina ne atekba achauba ama leiro imau sidi. Ai baba leirake. Driver achauba so gelamdagi changlae wangu bana. Chauba nang laklidana. Ohoi sir. Aikoi tundun baga chatkadawribra. Ohoi sir. Phare phare. Atang su thaglai. Baba, ima, aikoi su thoknaba dawrage. Inthi na gari thauko. Ohoi ma. Achauba nang su lae. Ohoi sir macha. Aikoi tundun basu loishinkrabani. Ase ngawba langba ama kalle handa nangna phajana bano. Ohoi sir macha. Magi ngahaki wakhala ma leibane adu tawdana bahayo. Kaigamba mana tadridana engonda pawpiro. Ohoi sir macha. Atangi gari so thodokre tondon basu thogle. Baba chalokhige. Ima thoge. Ohoi hoi. Tamo chalase. Ohoi hoi. Ani du su thokre wangu baga bimolagana macha mamauna chatkribado penjani yingjahoe.